इमोइनु इमा इरात नुमित का मरी लेना डिपार्टमेंट ऑफ फिशरीज ना हप्ता कांगजेबुंगदा अनीसुबा ओइना पांगथोकपा ngaगी मेलाना मणिपुर मियामदा अचौबा इनोट पिख्रे मैतै सिंगी सेंगलबा इमोइनु इमा इरात नुमित का मरी लेना डिपार्टमेंट ऑफ फिशरीज ना सिंदुना इम्फाल की पैलेस कंपाउंड लेबा हप्ता कांगजेबुंगदा पांगथोकिबा इमोइनु फिश फेस्टिवल असिना मणिपुर मियामदा अचौबा इनोट अमा पिबा ngapkhe लमदम असigi yelhaunga maru oina sareng ngaton amade pengbana chungba nga makhal kaya ama mela asida tongan ngami singna puthokduna piyamda leibagi khudong chaba ama chawna pikhe ngami chamga yankhai romna saruk yaduna apun bestol chamga kun hangduna chathakiba ngagi mela aduda punna nga keji lising marifu rom puthokhe miyamna ayu angan bedagi hauna manipura yokpa ahingba sareng leinaba hapta kangsibungda thomjinarakhe akaknaba stol kharada akhanaba ngami kharana puthokpa sareng लेनब होनबदा मियामदा लांगतकनब अमा पोंगनखे मियामगी अपामबना हेनबना सरेंग पुथोकलिबा ngami singna मियामदा सरेंग फंगहनब होनबदा अवाबा अमा ओइनखे लोइनना मियोय कया अमना सरेंग लेबा फंगहौतबदगे निंगबा कायबा यावनखे अदुबु सरेंग लेबा फंगबा मियोय खरदे इमोइनु इमादा सरेंग अतेकबा कटपा ngamlagani खनबदा अपेनबा पोंगनखे ngasi ngagi mela adu asoi angam yaudana pangthoknabagi wakhalonda fishery minister Haikham Dingona mela pangthokliba hapta kangjibungda hakthengna laktuni yengsinba kaloinana ngami singna thengnariba khudongchadaba singi matangda wari sanakhe mela asiga mari lainana minister Haikham Dingona hai imoinu imagi irat numitna lakpada manipur miyamda yaifa paujal pire mela ase maru oida imoinu imagi irat numit asiga mari lainana lengakna pangthokpane Manipur ase nga yamna pamnaba lamdam amane nga pamna chanaba lamdam ama oirabasu nga puthokpadadi chabana hele state asigi oina chahi asi amada nga metric ton lising hufuni dagi hufu manga fawba mathau tai chahi da mathau tariba nga gi pothok ase puthokpa ngamnaba chief minister gi meeting makhada department asina kanna honabadagi chathok khara makhaidi thengkanpa ngamle अदुबु मपुंग फाना मथौ ताबा चांगदि पुथोकपा ngamdre हौजुक मकी ओइना कंजम्पशन अमदे प्रोडक्शन गी मरक्ता लैरिबा गैप असे मेट्रिक टन लिसिंग कुंथ्रा रोमदे इरमदम असिदा ngaगी पोथोक मरांग कायना पुथोकपा ngamnaba अनोब टेक्नोलॉजी कया सिजिनदुना अकनबम ओंगदो होनरे अमरोमदा फिशरीज डिपार्टमेंट की यामना चावना माई पाकपा अमो ओइना हौजिक स्टेट असिदा सरेंगी मचा पुथोकपा ngamle हेना सिंथानिंगाई ओइरिबदि मणिपुरना इंडिया की ओइना सरेंग मचा पुथोकपा ngamba अहानबे स्टेट ओइबा ngamba असिने मथंगी ngaगी मेला सिंगदा सरेंग यामना पुथोकतुना यामदा मरांग कायना फंगहनबो होनगनि हाइनसु भागना मखा ताखे सरेंग से मरुइना सरेंग से मणिपुर की दमक्तदि यामना लाइदा कटपदा ngasi ngasi makse मणिपुर प्रजा म्याम अखोना पिनिंग पोटू अखोगी प्रोडक्शन हाई हाँ सूंग लेरमदब सरेंग से मई सरेंग से मांगरमने नत्र मई सरेंग से मांगबदगी इनौ नौना अखोगी सीसुने अखोई सरेंग से कमाय तौर हिंगलनसीगेन तौरकान ऑनरेबल चीफ मिनिस्टर कन्ना होनरकान अखोई सरेंग से योक्तब यादेन पुखलप अदुना फंगननब होनबसी अदुमग अदुम साइन हाइजब गेपते अदुम लेगनी नौना होनजरकपनिना अदुमकु ख्वाइदगी अचौबु अचीवमेंट अमा हाइ तारगदी ngasi sareng si akhoi macha launanam honabada Bangladesh tagi chenba adagi Bangladesh tagi launanam porkna honaba adagi Burma dagi porkna honaba singba sire asoba challenges amoi nga macha sareng si yok por yam wa ba haitare ma nga taiga punbasu yade madi carnivorous ni adi nga asibasu chadaba nga thakpanina masi kano tongnam honabada adi hingnanam honabada yoknanam honabada ngami singi fish farmers singi achauba challenges amoy anu masi puthorokpasi masi akhoi gi yamna laibok phabena khale adumakbu yamna hena chokchok chaningai oibdi fishery department gi aruga akhoi honorable chief minister gi miyeng makhada aina hajaning basi sarengi masa se akhoi na Burma dagi loramba adagi keno dagi Bangladesh dagi loramba ji hojikti akhoi Manipur da masa se puthokpa ngambase sini akhoi achauba achievement je adu first time in India da khwaidagi hana sareng macha puthokpa ngambase akhoi Manipur fishery department han bani habase akhoi Manipur gi achauba achievement ne na thamjani मेला अदुदा सरुक याखिबा कैरेन फाबिदगे हाइसनाम रवि कौबा गामी अमना हाई डिपार्टमेंट ऑफ फिशरीज ना चाही खुदिंगी निंगोल चाकौबा अमदे इमोइनु इरात निमित्त पांगथोकलिबा ngaगी मेला असिदा सरुक यादुना लाकपने डिपार्टमेंट असिगुंबा मेला सिंबा असिदा ngaमी सिंना पुथोकलिबा येलहौंगा सिंग मरु ओइना पेंगबा अमदे ngaतोना चिंबा असे यामना पाकसना फंगनबदा अचौबो खुदोंचाब अमा पीरी हाइना महाकना हराउ नुंगाई फोंदोखे अमरोमदा मेला असिदा सरुक याखिबा नुंगा पुथोकपदा अचौबा थौदांग लौरिबा वांगोइदगे सेस गोपेश्वर कौबा ngaमी अमना हाई
ꯅꯨꯡꯉꯥ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2016 ꯃꯍꯥꯛꯅ ꯌꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯦꯂꯥ ꯑꯁꯤꯗ ꯅꯨꯡꯉꯥ ꯀꯦꯖꯤ 1,000 ꯄꯨꯊꯣꯛꯄ ꯉꯝꯂꯦ꯫ ꯉꯥ ꯃꯈꯜ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯉꯥꯒꯤ ꯃꯦꯂꯥ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯥꯡꯊꯣꯛꯄ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯖꯨꯂꯥꯏꯗ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯉꯥ ꯃꯆꯥ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯌꯦꯂꯣꯡ ꯉꯥꯁꯦ ꯍꯣꯏ ꯈꯔ ꯋꯥꯏ ꯃꯣꯏꯁꯦ ꯂꯩꯅꯥ ꯇꯤꯟꯅꯥ ꯈꯤꯇꯪ ꯀꯟꯒꯜꯂꯤꯕꯩ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯃꯣꯏ ꯃꯁꯥꯒꯤ ꯃꯣꯏꯗ ꯌꯥꯎꯔꯤꯕ ꯊꯥꯎ ꯑꯣꯃꯦꯒꯥꯒꯤ ꯁꯔꯨꯛꯁꯦ ꯃꯁꯤ ꯍꯦꯟꯕ ꯉꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯏꯪꯊꯝꯒꯤ ꯃꯇꯝꯗ ꯅꯥꯒꯜꯂꯦ ꯃꯣꯏꯁꯦ꯫ ꯑꯗ ꯌꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯈꯔ ꯐꯖꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯗꯕ ꯌꯥꯗꯦ꯫ ꯏꯪꯊꯝ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯏꯔꯀꯥꯟꯗ ꯉꯥꯁꯦ ꯅꯥꯗꯅꯕꯒꯤ ꯀꯩꯅꯣꯁꯤꯃ ꯀꯟꯅ ꯍꯣꯠꯅꯩ ꯑꯩꯈꯣꯏꯅꯁꯨ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡꯁꯦ ꯍꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯣꯏ ꯃꯇꯝ ꯃꯇꯝꯒꯤ RKVY ꯑꯗꯒꯤ ꯁ꯭ꯀꯤꯝ ꯂꯥꯛꯄꯁꯤꯡꯁꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯂꯧꯋꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ꯫ ꯑꯗꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯁꯨ ꯑꯗꯨꯝ ꯇꯥꯟꯅꯩ ꯉꯥ ꯅꯥꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯩ ꯀꯃꯥꯏꯅ ꯌꯣꯛꯀꯅꯤ ꯑꯗꯒꯤ ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯃꯄꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯐꯪꯉꯛꯇꯕꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯔ ꯃꯇꯨꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤ ꯃꯐꯝꯗ ꯂꯩ ꯁꯤꯗꯒꯤ ꯂꯧ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯑꯗꯨꯝꯕ ꯂꯧꯔꯒꯁꯨ ꯑꯗꯨꯝ ꯀꯥꯞꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯔꯦ꯫ ꯁꯤꯒꯤ ꯉꯥ ꯃꯦꯂꯥ ꯄꯥꯡꯊꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯦꯡꯕꯥꯁꯦ ꯑꯩꯅ ꯃꯌꯥꯝ ꯏꯟꯗꯤꯖꯤꯅꯁꯅꯦꯅ ꯃꯌꯥꯝ ꯌꯣꯛꯑꯒꯁꯨꯀꯣ ꯃꯁꯤ ꯑꯃꯨꯛꯇꯗ ꯉꯥꯁꯦ ꯃꯣꯟ 2-3 ꯂꯧꯅꯅꯕꯁꯦ ꯂꯩꯇꯦꯕ ꯊꯣꯏꯅ꯫ ꯉꯁꯥꯏꯒꯤ ꯗꯤꯃꯥꯟꯁꯦ KG 5 ꯄꯤꯌꯨ 10 ꯄꯤꯌꯨ ꯑꯗꯨ ꯉꯥꯛꯇ ꯑꯣꯏꯕ꯫ ꯑꯗ ꯁꯨꯝꯕ ꯃꯦꯂꯥ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ KG 1,000 ꯄꯨꯈꯠꯂꯛꯑꯁꯨ 2-3 ꯄꯨꯈꯠꯂꯛꯑꯒꯁꯨꯀꯣ ꯉꯥꯁꯦ ꯂꯣꯏꯅ ꯁꯤꯠꯂꯦ꯫ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯁꯨ ꯈꯨꯗꯛꯇ ꯐꯪꯍꯧꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯁꯤꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯉꯥ ꯃꯈꯜ ꯑꯃꯁꯨ ꯑꯣꯏꯕ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯋꯥꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯁꯦ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗꯥꯏꯔꯦꯛꯇꯔ ꯐꯤꯁꯔꯤꯒꯤ ꯁ꯭ꯔꯤ ꯍꯩꯁꯅꯥꯝ ꯕꯥꯂꯀ꯭ꯔꯤꯁꯅ ꯁꯤꯡ ꯃꯥꯅꯁꯨ ꯃꯆꯥ ꯄꯨꯊꯣꯛꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯄꯨꯊꯣꯛꯅꯤꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯁꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯝꯄꯨꯔꯒꯤ ꯑꯩꯈꯣꯏ ꯁꯥꯞꯀꯤ ꯃꯈꯥꯗ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯈꯨꯠꯁꯝꯅꯔꯒ ꯑꯈꯪ ꯑꯍꯩ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯉꯥ ꯑꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯃꯆꯥ ꯕ꯭ꯔꯤꯗꯤꯡ ꯇꯧꯔꯒ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯔꯤꯁꯦ꯫ ꯑꯃꯔꯣꯝꯗ ꯃꯦꯂꯥ ꯑꯗꯨꯗ ꯉꯥ ꯂꯩꯕ ꯂꯥꯛꯈꯤꯕꯤ M. ꯇꯣꯝꯕꯤꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯃꯍꯥꯛ ꯃꯔꯨ ꯑꯣꯏꯅ ꯃꯦꯂꯥ ꯑꯁꯤꯗ ꯁꯔꯦꯡ ꯑꯇꯦꯛꯄ ꯂꯩꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯦꯂꯥ ꯑꯁꯤꯗꯒꯤ ꯁꯔꯦꯡ ꯑꯇꯦꯛꯄ ꯑꯃ ꯐꯪꯕ ꯑꯁꯤ ꯏꯃꯥ ꯏꯃꯣꯏꯅꯨꯅ ꯆꯥꯟꯕꯤꯔꯦ ꯍꯥꯏꯅ ꯂꯧꯋꯤ꯫ ꯃꯇꯨꯡꯗꯗꯤ ꯁꯔꯦꯡ ꯌꯥꯝꯅ ꯄꯨꯊꯣꯛꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯦꯂꯥ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯄꯥꯝꯖꯕ ꯃꯩꯇꯩ ꯁꯥꯔꯦꯡ ꯑꯁꯦ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯈꯔ ꯃꯁꯤꯡꯁꯤ ꯌꯥꯝꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯀ꯭ꯌꯨꯗ ꯂꯦꯞꯄ ꯗꯤꯃꯥꯟꯅ ꯍꯦꯟꯕ ꯃꯥꯜꯂꯦꯕ ꯉꯁꯤꯒꯤꯁꯦ꯫ ꯉꯟꯇꯥꯅ ꯂꯣꯏꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯌꯨꯗꯤ ꯃꯌꯥꯝ ꯂꯦꯞꯄꯒ ꯅꯤꯄꯥ ꯀ꯭ꯌꯨ ꯁꯥꯡꯅ ꯂꯦꯞꯄꯒ ꯐꯪꯍꯧꯗ꯭ꯔꯦꯕ ꯌꯥꯝꯅ ꯐꯪꯍꯧꯗꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯐꯪꯍꯧꯗ꯭ꯔꯕꯅꯤꯅ ꯀ꯭ꯌꯨ ꯁꯥꯡꯅ ꯂꯦꯞꯄꯒ ꯑꯩꯁꯨ ꯐꯪꯍꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩ ꯊꯃꯣꯏꯗ ꯁꯨꯝ ꯅꯨꯡꯅꯥꯡꯅꯩꯌꯦꯕ꯫ ꯑꯗꯨꯕꯨ ꯂꯥꯁꯇ ꯑꯔꯣꯏꯕꯗꯣ ꯑꯩꯒꯤ ꯇꯥꯔꯨꯔꯦ꯫ ꯑꯗꯣ ꯃꯣꯏ KGꯗ 1,100 ꯍꯥꯏꯕ꯭ꯔꯥ 200 ꯍꯥꯏꯕ꯭ꯔꯥ ꯊꯦꯠꯂꯤ ꯍꯥꯏ ꯑꯩꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦ ꯃꯤ ꯀꯨꯡꯕꯅꯤꯅ꯫ ꯑꯗꯣ ꯑꯩꯁꯤꯗꯤ ꯑꯔꯣꯏꯕꯅꯤꯅ KG 1-2ꯗꯤ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯑꯩ 1,100 ꯀꯌꯥ ꯇꯥꯔꯦ 1,500 ꯍꯥꯏꯔꯦ ꯑꯗꯨꯝ ꯑꯩ ꯄꯤꯁꯜꯂꯝꯃꯤ ꯃꯤꯗꯨ ꯆꯤꯟꯕꯅꯤꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟꯗꯣ ꯐꯔꯛ ꯇꯥꯕ ꯑꯗꯒꯤ ꯂꯦꯞꯄꯗ ꯆꯤꯟꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ꯫ ꯑꯗꯣ ꯁꯤ ꯃꯩꯇꯩ ꯁꯔꯦꯡ ꯑꯃ ꯑꯩꯅ ꯐꯪꯕ ꯉꯝꯕꯁꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯦ ꯍꯥꯏꯅꯁꯨ ꯂꯧꯋꯦ꯫ ꯑꯗꯨꯒ ꯍꯦꯟꯅ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯗꯤꯃꯥꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯍꯦꯟꯅ ꯃꯊꯪꯗ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯒꯤ ꯃꯣꯠꯇ꯫ ꯑꯅꯤꯁꯨꯕ ꯏꯃꯣꯏꯅꯨ ꯐꯤꯁ ꯐꯤꯌꯔꯁꯦ ꯄꯥꯡꯊꯣꯛꯂꯤꯕ ꯍꯥꯏꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠ ꯐꯤꯁꯔꯤꯅ ꯁꯤꯜꯂꯒ ꯑꯗꯣ ꯃꯐꯝꯁꯤꯗ ꯉꯁꯤꯁꯦ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯉꯥꯃꯤꯁꯤꯡꯅ ꯁ꯭ꯇꯣꯜ 100ꯒꯤ ꯃꯊꯛꯇ ꯍꯥꯡꯂꯒ ꯃꯐꯝꯁꯤꯗ ꯇꯣꯉꯥꯟꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯐꯤꯌꯔꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯔꯤꯕꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯔꯦꯡ ꯐꯪꯅꯤ ꯍꯥꯏꯕꯒꯤ ꯁꯔꯦꯡ ꯄꯨꯊꯣꯛꯄ ꯁ꯭ꯇꯣꯜꯁꯤꯡ ꯍꯥꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯉꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯇꯣꯟ ꯑꯗꯒꯤ ꯄꯦꯡꯕꯥꯅꯆꯤꯡꯕꯁꯦ ꯑꯗꯨꯝ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯄꯨꯊꯣꯛꯑꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯍꯟꯗꯛꯀꯤ ꯃꯦꯂꯥ ꯐꯤꯁ ꯐꯤꯌꯔꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯅꯤꯡꯕ ꯑꯗꯨꯒ ꯉꯁꯤꯁꯦ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠ ꯊꯧꯅꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯥ ꯑꯉꯧꯕ ꯀꯠꯄꯒꯤ ꯃꯆꯠ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯁꯔꯦꯡ ꯑꯗꯨꯗꯒꯤ ꯉꯥ ꯑꯉꯧꯕꯁꯤꯡꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯃꯌꯥꯝꯁꯤꯅ ꯏꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯁ꯭ꯇꯣꯜꯁꯤꯗ ꯆꯪꯁꯤꯟꯅꯔꯒ ꯂꯩꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯏ꯫ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ
ꯐꯤꯁꯔꯤꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯥꯃꯤꯁꯤꯡꯁꯤꯅ ꯃꯣꯏꯅ ꯑꯉꯝꯕꯁꯤꯡ ꯄꯨꯊꯣꯛꯆꯔꯒ ꯂꯥꯛꯄ ꯑꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯑꯄꯦꯟꯕ ꯑꯗꯨꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯁꯔꯦꯡꯁꯤꯗ ꯁꯔꯦꯡ ꯐꯪꯍꯧꯗꯕꯒꯤ ꯃꯤꯌꯥꯝꯗ ꯅꯤꯡꯊꯧ ꯄꯣꯝꯅꯕ ꯑꯃꯗꯨꯗꯤ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯀꯣꯡꯒ ꯎꯅꯖꯕꯗ ꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯗ ꯑꯍꯥꯟꯕꯗ ꯁꯔꯦꯡꯁꯦ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯦꯡꯒꯤ ꯁꯤꯠꯁꯦ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯕ ꯑꯃ ꯇꯥꯛꯄꯤꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯖ ꯑꯣꯏꯕꯅꯤ나 ꯁꯔꯦꯡꯁꯦ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩ ꯑꯗꯨ ꯇꯨꯡ ꯀꯣꯏꯅ ꯄꯨꯊꯣꯛꯅꯕ ꯁꯤꯟꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯃꯗꯤ ꯐꯖꯅ ꯊꯝꯕꯤꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯅ ꯑꯁꯥ ꯑꯃ ꯑꯣꯏꯔꯒ ꯃꯌꯥꯝꯗꯁꯨ ꯁꯔꯦꯡ ꯄꯨꯊꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯁꯨ ꯆꯥꯎꯅ ꯇꯥꯏ ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗ ꯉꯁꯤꯒꯤ ꯐꯤꯁ ꯐꯤꯌꯔ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯏꯕ ꯐꯤꯁ ꯐꯤꯌꯔ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯂꯧꯕ ꯌꯥꯔꯦꯅ ꯊꯝꯖꯩ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯝ ꯇꯤꯚꯤꯒꯤꯗꯃꯛ ꯄꯥꯎꯗꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯄꯣꯠꯁꯪ ꯁꯔꯆꯟꯗꯒ ꯂꯣꯏꯅꯅ ꯖꯣꯔꯖ ꯕꯥꯁꯁꯄꯇꯤꯃꯌꯨꯝ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡ